India Lenga के Ministry of Skill Development and Entrepreneurship की मखादा Manipur Society for Skill Development asinduna takil de leiba Government ITI Imphal amadi JCRE Skill Solutions kwa kaithilda State Level Skill Competition 2023-24 ngasi pangthokhre ngasi ki thauramadu Manipur Society for Skill Development ke Assistant Program Officer Amarjit Rajkumar na phongdo kibada ngasi pangthokliba State Level Skill Development Competition asi maruoina inkhalakliba Naha sing de leiriba talent sing khangdoknaba ki pambai amani competition asida trade taret yauri trade asida mioi kulhumdoina contest tawgani trade taret asidagi mioi amamam khak khangatkani madudagi khangatlaba mioi sing adu national ki thakta pangthokpa skill development competition da saruk yarugani hairiba national ki thakta pangthokadoriba competition adu da mai paklabadi international ki thakta yawba fangani haina phongdokhi MSD haraga khangnariba Ministry of Skill Development and Entrepreneurship ke makhada lairibsina pre-screening tawdana akogi trade tareta mi kulumdoi khak phangjai qualified ore hadana hairiba qualified oreba competitor haitare masi mayam se akoina competition tawnabagi ngasi sinjabani Manipur Society for Skill Development pangthokchariba competition asi mafam anida pangthokchai government ITI Imphal Tagel sida trade manga si akoina choose tawraga competition tawnabagi asi pangthokchabani mafam amana JCRE skill solution kwa khaithel da leriba training center sida di restaurant service ka hotel reception ge ji competition tawnabagi mafam center oina khanjaraga competition asi hujik chathajari hari ba trade mayam sigi marak sida akoina state ki level da amam khangacharaga national gi thak ta pukhatuna national competition tawra matungda national competition da mai paklaba candidate singdu world skill competitions da yaw yana bi tanja du lobiya hena ithamjage aduda jury oina saruk yakhibi Alice Cakes and Bags ki proprietor Elizabeth Maitram na phongdokibada Manipur asi talent leiba naha kaya lei adubu naha singe talent adu thidoktuna puthokpinaba leitaba maramna khangu thakta mangkhiba yauri leingakna asigumba program sinduna naha kaya gi pukning thogat pibasi thagatningai ni makhata na so asigumba program silakhigani thajai haina phongdokhi Education is just for wisdom, to gain wisdom. Asina akoina thabak phangbada mating pangni habidi nate education is a tool. Habidi mi se promote toba mi se hena mamit mana singbada hena eye opening oibagi eye catching oiba kenoma koida education sina pi hai tare koi angang singsi yamna larik ta shu haiba aduga laishu da su khangba aduga skill da masagi moina tawjagada ba potse kodai da upgrade toba yai habisi gi thidok pa machang ye skill je creativity designing oiba yai aduga sumaina thidok ta na potana moi gi skill je upgrade toba da mafam jack pi bese siam thaganingai ne na khalle amna chawkatningai lei sumaina sarkar na mayam sumaina sindi ba taragadi iramdam si unemployed oibagi youth ki kanu problem se thoroi dugi irang thoiba mayam si joloina subside to gidra na khalle kaigumba khoi angang sing se masam gi skill fazana mamit pang mangamba masam gi phire amam lepcha ki bangamba taragadi yam si yam phaba kaino ne na khanjai